Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Churchanpur amasung Chandel district tagi Khutlai kaya fagatpangam lei. Security force nangarang Churchanpur amasung Chandel district tagi tongan mafam anida combing operation chathaba matamda losinduna thamlamba Khutlai kaya fagatpangam lei habri. Police ki pau gi matung ina Manipur police amasung Central Security Force ki combined team nangarang Churchanpur district tagi manung chanba taising gi area da thiba humba gi thabak chathaki sakangdaba singna losinduna thamlamba oigini haina chignaba Khutlai sing haibadi 303 rifles ama 12 bore single barrel mari 9mm pistol ama .22 gi rifles ama 12 bore shotgun ama 7.62 mm gi maru taragama toy 9mm gi maru manga .22 gi maru ani 12 bore gi maru kuntra ga taruk 303 rifle gi magazine ama loinana pistol gi magazine ama recover tawbangam ki hairi amarom da Chandel district ki sarang tampak amasung Harikhugi mafam sing the combing operation chathaba matamda magazine ga konana AK-47 rifle ama 9mm pistol gi magazine ama local made mortar pompi ahum rocket mortar pompi bomb ani amasung single barrel gun ama recover tawki hairi fagalaba Khutlai sing adu makha taba ain gi oiba thabak lokhanna bagi damak mari leinaba police station da khusin nakre haina police ki paw asina hairi Maitaina sekmai palel lanba yadaba aduga chingmi singna tampakta lakpa yadaba si puwari da ahan bani khemchan Chahi lising kayagi puwari leiba Manipur na Maitaina sekmai palel lanba yadaba aduga mitai singna khatnare hairiba chingmi singna tampakta lakpa yadaba asi Manipur gi puwari da ahan bathogdo oigani haina RDN PR Minister Yumnam Khemchana ngasi state level nupi laning sing lamjel gi thorom da haikre Minister Khemchana makha tarduna hai hojik Manipur da thok lebe irang asi lenga asin lengak pada Manipur gi kachin koya yongna afaba mawong gi lenga ama sathaba ngamdabagi awaba leiba asina irang asi gi warishin purak pada awaba oikibani Manipur gi irang asi da miyam gi bihut sing CSO sing imalup sing gi marakta manadaba wakhal kaya leiri manadriba wakhalon asi gi maram karigino haiba thidokpa matam oire atom bomb fawba thadanaduna thokiba second world war fawba wari sanaduna warishin purak khibani Adubu Manipur thokliba irang asidadi ingtapa amadi warosin purakpa pamdaba kangbu leirabra haibasi haujikti wahang oire haiki loinana kanglu fanigi irang asi haurakpadagi nakal animakna yamna moderate oiba kuki amadi yamna moderate oiba maitai singna apaba kuki amadi mitai singna kannakhiba mi sing asi lising nifuga taret hena kannakhi kuki singna mitai kalakpa mitai singna kuki kalakpa adubu kalakhiba sing asi ekhoi ngasi masing Panadre supnatagi hatna sunaba khaktagi oina masing panaduna leire amadi hatna sunabagi wari namang thaduna chatlaga santigi wari sanaba yadabagi mawong amada leire loinana mitei chamaga kunithoi kanbirakhiba kuki gi dingthausing adu ekoina phatte haigadra amadi kannakhiba mayam adugi wari sing adu tungoi naramlaga nongmai culture ama oina uraga aigi leibakti aina ngakchagadabani aina solution ama pifam thokpani haibasi punna khanminnaraga wari sanaduna irang asi loishinba natana atopa upai leite haiba wafam Fongdoki State level nupi landing sing lamjen haudringai da singjamai supermarket da leiba nupi landing sing khubam da su miyamna leishu kat ki Manipur gi mafam kaya da gi lakpa tongan ba furuf ki nupi sing yauna nupi cha kaya na nupi land complex mamang da gi supermarket fawa nupi land lamjen pangthoki nupi land lamjen adu da chahi kuntra manga da gi nifu manga fawa gi da khonta khabam da gi sunita ningombam chahi nifu mapan dagi yangkhai mapan fawa gi da hairangoi thong yangam lerek da gi ahanthem joymati Amit chahi humpugi mathakdagi Khurai chingangbam leikaidagi irom Indirana ahanba position takre makok mathang takraba singda mana mathum sing yanthokre sarok yakhiba singda su khudol pot piduna puning thawat ngasi chen kibalamjen aduna chahi marfu tara mari rom surabi ima amasulamjet aduda saruk yakhi Kuki MLA tara na kang khadalin onduna leiraba su CM na mikap thoktana leirui Shyam Charan Kuki laloba singi luchingba oiriba minister ani yauna MLA tare na BJP lenga ki luchingba chief minister N Beren gi kang khadalil oina kunduna leiraba fawda lenga asina ningai dena tumduna leithokliba asi mikap thokpiro chief minister na mikap thoktrabadi Manipur asi macheta na kairagani haina legal department MPC gi chairman Sanaujam Shyam Charan na fongdokre Wafam asing asi Congress Bhavan da pangthokiba pawgi mifam amada phongdokladuna political party ama oiriba BJP gi General Secretary K Sharatna World Kuki Jo Intellectual Council gi sasinaba chejai amagi wahantok khangdana lana phongdokiba wafam adu aranbani
haina phongdokpa paugi mifam amada pankhibani mahangna hai political party amagi general secretary na English ki wahanthok khangdana panghanda hanba asi ikai ningai ni miyam mamangda wangange hairabadi political ki senior leader sing tanabiu madu ikai ragana university ki political science ki mahairoi singa tanabiu assembly natraga parliament bill ama pass toba haibasi opposition party na ngamde ruling party na tawgadamani haibasi khangdabagum opposition leader Rahul Gandhi amadi AICC ki president Malik Arjun Kharge ga Kuki political solution bill puthoknaba chezai chaithorokhiba adu BJP gi MLA amana tawbani haibasi miyamna khangnaraba wafamni haukiba chahi gi August 19 amasung September 2 da Union government ka KNO amadi UPF ko wari sanakiba adu Congress ka natte BJP gani masigi ona taina bada haijin bi amadi tawsinnabi tawduna miyamda lana uhanna bahonariba BJP gi luchingba singna Manipur gi miyam wakhal tare haibasi khangba mathau tai haiki state ki thakta nupi laningsin thoram pangthokna khre lebak sigi issue lengak sina loisina ba hotnari CM Biren Manipur yauna Manipuri taba mafam singda ngasi nupi laningsing thoram pangthokna khre mapung oiba thoram Manipur lengana sinduna state ki thakta marfu manga suba nupi laningsing thoram Imphal ki GP Women College ki Central Hall da pangthokhi Tharongi mangoina na Chief Minister N Birena luchingduna Council of Ministers sing MLA sing civil amasung police ki official sing amadi miyamna saruk yaduna nupilan complex ta leiba nupilan ningsing khubamda laikatuna ikai khumnaba utki thoram aduda Chief Minister N Birena hai nauna handaga faspa thamjilakliba si lauthoknaba taknari lambi sorokta ahing Yarek liba ima sing athubada yumda potha hannaba hotnagani GP Women College ki Central Hall da pangthokhiba nupilan ningsing thoram aduda Chief Minister N Birena phongdokhibada ngasi aikhoina nupi lan buding singliba si matamadugi ima sing aduda chen khiba maraibak majati maramdam nungsiba Akiba leitena mayokna khiba mathauna adubu ikai khumnabani ima sing aduna Manipuri nupi singi thamlakhiba liklam aduda chapminnabani chahi taret khunta khiba amasung nupi lan ase khulai paiba British lanmi sing aduga khulai su paijadaba ima singna khwangchet selaga thengna khiba mathauna ngasi gi nupi singda su cheli mahangna makha tarduna hai laiba asida thogliba tha tara mapal helaklaba lan asina tangdu leita driba asida nupi singna loriba thaudang thagatpada loiraroi leima khongdagi mangkhiba Laisram Kamal Babu halakpa ngaiduna ima sing ahing yarek tuna khongjang changsili hauzik asi leiba asigi luraba tangkak amani ekhoi puna lepminaba mathau tai iramdam ijati kannaba lepminnadaba yadaba tangkak ni leiba asida leiba issue asi miyamna loisinba pami lenga asina su loisinaba honari ngasigi thoromgi manung chana nupi lan Memorial Association drama party ki artist singna sanaba drama amasu khudol tamki thorom aduda Power Minister Thongam Bishorjit Oinam ACG MLA Irengbam Nalini Nauria Pakhang lakpa ACG MLA HKB yauna MLA kaya su saruk yakhi